अहानबदा ngasigi maroiba pauda security force ta landana pagidamak thorang tawduna thamlamba kg 2.5 lumba IED ama asoi ngam yaudana loktoklaba matung pokai hankri Lenga ki thozal amata fangdabada tamai sub division gi manung chanba khunfung village khunja sing yumthang nariba Nagaland state ta tiningbagi apamba lehore Amadi Oza transfer taukhibagi mayokta ngasisu modern college ki maheroi singna education U gi office ta thomjinkhri Kurumzari Times of Manipur nungthil gi pau miding tabiri basingbu luchingbina taramna okchari hojik pau sandokna pijari Masak khangdaba khulai paiba singna security force ta landana bagidamak thorang tawduna thamlamba oigani haina thajaba kg 2.5 rom lumba high intensity remote control improvised explosive device IED ama asoengam yaudana loktoklaba matung pokhai hankhri Sakti leiraba IED adu Pasoi police station gi manung chanba Imphal Jiri lambi paringi Pasoi lamkhai da leiba SBS chekondagi irap laptana leiba lambi gi nakanda thamlamkhibani Thokdok thokfam da changsin luba TOMTV na Police na amadi mafam adugi akoibada leiba miyamdagi fangba paugi matung inadi ngasi ayuk pung 8 lom taba matamda mga suba Jammu and Kashmir Rifles na mahausagum patrolling chatpada chingnaningai oiba amuba machugi polythene bag ama thengnabadagi yengsinbagi thabak chathaki Tungda police ta pau piraba matung Imphal West District ki Additional Superintendent of Police Operations Amarjit Lamabamna Luchingba kangbu mafam aduda laktuna yengsinki Manak nakpada leiramba miyoi sing mafam adudagi lapna leihanbaga loinana lambi paring adu thingjinduna thamki Ayuk pung 10:45 rom taba matamda Manipur Police Bomb Defusal and Disposal Squad ki kanggu na IED adu loktoklaba matung sangai thel sairung khulgi labuk amada asoi angam yaudana pokhai hanki Lengak na tongan ba scheme kya puthok-tuna tampak lamga manung hanjinba mafam singa he na mari chasinna ba honarabasu scheme singa sigi kanaba fangdaba na maram oiraga tamai sub division gi manung chanba khunfung village adi khulgi miyamna Manipur lengak tagi kanaba amata fangdaba na maram oiraga yumthang nariba Nagaland state ta tiningbagi apamba lehauri Imphal dagi awang pangna kilometer chamaga kunthra muk chatlaga leiba tamai sub division gi manung chanba khunfung village ta hojiki lengakna khungang chasi school chasi haiba tongan ba scheme kya puthok-tuna Manipur gi kachin koya da leiriba mafam singa aphaba mari thamna ba honarabasu mafam asida khunda horiba miyoi singnadi lengakna yengsin bidre lengak tagi kanaba amata fangdabana maram oiraga yumthang nariba Nagaland da tiningbagi apamba mawafam adugi kunja singna fahori Kumja lising amaga chamapan humbudra nithoida lingkhat khiba khunpung government junior high school bu khul adugi darkar gi yenglaga lengak na kumja lising ani marida matam dugi lengak na high school gi thakta onkhat khrabasu hojik phauba madugi leifam thokpa potlam sing leitaba amadi oja suna leitabana maram oiraga school asida supnatagi class 6 phauba tamak leibana makha tamthana ba honabada awaba kaya thengna hori class 6 phauba tamli hairiba School asida supnatagi undergraduate oza manga khakleiduna satra punna chanirom mahai tamli School asigi mapangi saktamda mapum phaba school manjarabasu manungda leipam thokpa bench desks blackboard na chingba leitabana khun asigi village authority na famnaba fakpiduna mahairoi singna yamna wana mahai tamna hori Khullasidagi maheroi singna senthok lambi leizadaba yungi awaba phibam amadi chathok chasingi khudong chadaba kayadagi mahai mapum phana tamba fangdana lehauri Khullana mahai tamliba maheroi amana mahaki khun asida leiriba government high school asi matik chaba mahai loisang oina sangat piduna Khullana sel changna mahai tamba chatpada thengnariba khudong chadaba sing asi kokhanbiu haina fongdorakli There is school, but then there's no teachers, and then the school foundation is not good, so we have to go outside for further study, and then it's really hard for our parents and even for us also, and then we have to spend lots of money. It's very expensive for us.
Hiram asigi matangda lengakna meeting changbiduna matik chaba oza suna tharaktuna amadi high school ama oibada leifam thokpa infrastructure thambiduna mahairoi sing amadi mama mapa oiba singna thengna horiba awaba sing asi yengsin haningbagi apambasu village authority ki maikai thamlakli class 9 10 tamnabado oza leitabnina tamaida imphal da kadai dara चलगा मुखे लाइक तम्मे अदो होजिदी हाई स्कूल ओइरोसे सिदा फ्री वन लाइरे यारगदी अखोय गिसी हाई स्कूल तम्बा स्टूडेंट चपचाना सिदा लाइबे यानबगी स्टाफ से थाबियो हाइबगी आई हाइनिंगे सरकारना असुकन्ना होनजरबसु लमदमसिदा खुंदाजरिबा प्रजासिंग असिना थंगनब खुन हाइबदी थंगनब लम हाइबदी नागालैंड लेजखरगे हाइबा वाफम कया फोंगदोंगनरगली वीडियो जर्नलिस्ट मोंगयाम चेंगले अमदी टाइम्स ऑफ मणिपुर गिदमक्ता पाउदोमजरिबा हेमचंद्र सगोल सेम तामई ओजा ट्रांसफर तौखिबगी मायोक्ता ngasisu मॉडर्न कॉलेज की माहिरुई सिंगना कैसामपाता लेबा डायरेक्टोरेट ऑफ एजुकेशन यू की ऑफिस ता थमजिनख्रे मसिंग यामलबा माहिरुई सिंग ngasi numit yung mamatong pung 12 makairom taba matamda एजुकेशन यू की ऑफिस की तमना खोंजंग चंगसिनखी माहिरोई सिंगना खोंजंग चंगसिले हाबगी पाव फंगबदगी खुलै थुना मफम अदुदा पुलिस की कांगबु लाक्तुना खोंजंग चंगसिलिबा माहिरोई सिंग अदुबो मफम अदुदगी हाइदोखी तुंगदा माहिरोई सिंगी मरक्तगी लुचिंगबा मंगा खनगतलगा एजुकेशन कमिश्नर उनाहनबा होनाहनखी खोंजंग अदुदा सरुक याखिबा मॉडर्न कॉलेज स्टूडेंट यूनियन की जनरल सेक्रेटरी ना ओजा अवाटपगी खुदोंग चादबा मायोक नरिंगै चैरक्ता ओजा अमा अमुक ट्रांसफर तौखिबा असिना कॉलेज असिगी माहिरोइदा खुदोंग चादबा कया मायोक नरे हाइखी A number of students in modern college, but all the teacher cannot take up their part, and even though the government neglect and as well as the teacher, what we demand we don't get. And education also we have only 3 teachers and so many around 200-300 students is there. Directorate of Environment and Climate Change Manipur University, Central University, Agricultural University, SCAO amadi National Institute of Technology NIT Manipur ga khushamnana sinduna Climate Change Perspective in Manipur haiba hiramda numit nini chathagadaba research policy workshop amangasi Manipur University ki BC Court Hall da hodokre अकोइबगी खलदा काइथरक्लिबा सिंग असि खंगजिनबगा लोइनना सरकार की स्टेट एक्शन प्लान ऑन क्लाइमेट चेंज की रिवाइज वर्जन दा अनोबा साइंटिफिक ओइबा वाखलोन कया हपचिनिंगबगी पांदमदा पांगथोकलिबा वर्कशॉप प्रोग्राम असिदा डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज मणिपुर की डायरेक्टर डॉक्टर वाई नवचंद्र Deputy Director Dr. T. Brajakumar, MUG Faculty Member Professor N. Ras Mohan, MUG Administrator General Singh, Kau Imphal gi Director of Extension Education Professor Ratan Kumar Saha, NIT Manipur ki Director Professor Gautam Sudradhar Loinana, IISC ki Bangalore, IIT Delhi amadi NIT Tiruchirappalli Tamil Nadu dagi masak naiba faculty member singna saruk yari. Workshop asi ngasi haudokpagi thoramda Directorate of Environment and Climate Change Manipur ki Director Dr. Y Navachandrana aikoi miyoibana khangna natraga khangdana climate change ki chaitheng nakoinana amasung hakthengna fangli state asigi oinasu hairiba chaitheng asidagi ngakthoknaba amadi akoibagi fibambu semgatnabagi damak state action plan on climate change semduna akanma mawongda thabak paikhatli Directorate asinasu Capacity building, research amadi climate change ka mari leinaba thabak singda he na mapangal kankhat hananaba honari India ki state apunbada state ki oiba state action plan kaya sem khibagi matung ina Manipur gi su English singani taraga humdoida state action plan on climate change sem khi adubu matam gi fangliba secondary data singda Yumfam oiraga sem khibana maram oiraga data gap laikhiba aduna action plan asi mapum phana thabakta onthoknaba hotnabada awaba oikhi maram aduna state action plan asi revise tawbagi tangai fadaba lakle ahanba puthokhiba state action plan da yaukhiba strategies kuntra taruk amadi action plan marfudara taruk asi revise torba matung nauna puthokodoriba anoba state action plan on climate change da mapum phana thabakta onthokpa ngamnadaba hotnaminasi haikhe Party to United Nations Framework Convention on Climate Change and has ratified the Paris Climate Agreement for post-2020 climate action. The agreement requires each country to take climate actions based on their country's circumstance and capabilities.
such type of research policy workshop on climate change perspectives in Manipur in particular and Northeast India in general, because all these belts belongs to Northeast Indo-Himalayan region. So it is very important place because these regions belong to highly eco-sensitive zone. Numit ini chathagadoriba workshop asigi ngasi ahanba numita technical session ani thambaga loinana lamdam asigi amadi mapangi institutions singdagi lakpa expert kaya yauna challenges in climate studies in NER amadi human and institutional capacity building on climate change perspective in Manipur haiva hiram singda khana nainagani. Hauzik paugi marakthana atenba break amatang lominasi. Rotary Club Imphal RI District 3240 is organizing a sport painting competition to be held on Sunday, the 22nd September 2019 at Rotary Multi-Service Center, Manipuri for the classes 3 to 5 for Group A and classes 6 to 10 for Group B. Registration starts from 9 am and ends at 10 am. Competition starts from 10:10 am and ends at 11:40 am. Prizes are first prize rupees 5,000, second prize rupees 3,000. Third prize rupees 2,000 in its categories, and 2 consolation prizes in all the 2 categories along with cash prizes and certificates. Maitai Singi Puwariga Sagonaduna Laklaba Mafam Ama Oiriba Sagolban Tangapat Lairiba The Tangapat Restaurant and Departmental Store Ngaihak Awaba Pothafam Ama Oibata Natana Restaurant Manung the Yaujariba Inbuilt Departmental Store da Adomgi household items sing su Pangbiragani. Veg amadi non-veg ki menu items sing na adom gi taste bud to satisfy oihaliba menu items sing enjoy to view. Amadi Tangapat ki view enjoy to view. Langston Biraksi the Tangapat Restaurant and Departmental Store. Break ki matungda makhataba pau pizari. Miyoiba khunaida amadi akoibagi fibamda plastic na pirakpa chaitheng mayok naba yaba ngamdaduna leirakhiba adu ngasidi mipainingai oidre. Khodak mayai lekaidagi haisnam devana plastiki potlam kayadagi petroleum product mai pak na puthoktuna lamdam asigi settlement loan da natana hiram kayada kanaba piri. Chawkhalakpagi matungina ngasigi khunai asida plastic na piba chaitheng kaya mayok nava ngamdaduna wana leiringai cheirakta khodak mayai lekaidagi haisnam devana Hundokhak oiraba plastiki polam sing khomjinlaba matung makhum chetna khumba patra amada mai tharaga madudagi thorakpa mahi adu petrol oina sijenabata natana thoklakliba manil aduna chakthong gas oina sijina hauri. Ngasigi lengak asina plastic sijenaba kaya thingnaba honariba asi karigumba devana puthokliba wakhalon asi sijenaba tarabadi plastic thingbagi mathau tadre. Plastic kg 8 na thau liter manga supnatagi minute kunthada sungba ngamli. Plastic na akoibagi fibam da piriba chaitheng kaya asi kanbata natana ngasigi mirol asida kanaba kaya pibang amlagani. Kanogi September gi date 13 da isi asi ke YouTube da thengna bane isi pung mari makhai da thengna ba da isi kudak da isi asi se yamna aingon da langtak na bhai di jengning ba test tongning ba kamaina polythene si ki kamaina thau ulino hai ba di jengning ba ma lakhre aingon da ji kanogi officer oi leiba ki biki sabar Germany sa da phone tor sa samai da problem thengna re kamain tok ji hai no ai semning hai adidi sema ji yengo try tor kamain tor ma jo hange ni sana polythene lagi petrol olan ba yare sa na hai ga da sa na adi semoi sem ba sai sa paisa changi ai ngona financial problem ki tang oi ai sa na mateng bang bi de la hai ga lo hai ji ku ta ga dum sa khare ji sa la ka nam po chei leira por e poraga date 14 gi morning ji da ai ji ku ta da pangkhal ga ina test tor date 14 da ina test tor ji 290 gram ko ina plastic ji polythene je 290 gram ko tha bani 290 gram tha ba ji kano ml 200 ml mu phang kano je ad ml mu phang aina lasing toroga mai haidaga mai tha yenge mai phana bang mai phana haure adu amuka jo muk aina generator ai petrol gi generator am la sida mu ha paga mu ai test taw yenge ba test taw nga generator ji phana run taw phana haure phana yare aina khalle ai adu di yare sidi mai pa e yare ni haiba kano dune aina makhata na chathagi khalai ji Thabak phangdabana kakngau naraba naha kaya thabak piba ngambata natana miyamna kinaraba plastiki polam sing kanaba mawongda puthokpa ngamlabanina tungi mirolda achoba khudol ama piba ngamlagani.
पांथोक्लिबा असिदा लेंगाकी माइकैदगी अखनब मीटिंग अमा चंगदुना पुथोक्लिबा थाउसिंग असि कदाई फाउबा सिजनबा याबगी हाइबना चिंगबा कया येंगथोकपा मथौ ताई लेंगाकना अखनब खोंथांग अमा लौखटलबदी प्लास्टिक फ्री जोन की मायोंदा देवाना पुथोक्लिबा असिना अचौबा मतिंग अमा पांगबा ngamlagani प्लास्टिक सी कमाई तौर मतौगल मांगहंगदगे हाइबगी मतंग असि यामना अचौबा इशू मजी ओइबनी हजिसि मणिपुरदसु सरकारी साइडगी प्लास्टिक सी कमाई थिंगदोइनो हाइबगी असि थिंगबजु हौरबनी अदो हजि अइना मयामदा हाइजनिंगबना अदे सरकारी साइड हाइजनिंगबना प्लास्टिक सी थिंगदबिदा हाइदि प्लास्टिक जी हेन पुथोलगा प्लास्टिक सी फत्तब हुंदोगा प्लास्टिक सिदगी अफ पोलमा ओनबा याबगी पोलमा अइना सुमाइना यूट्यूब की खुथांगदगी हाइदि खंगबदगी हजि कनो तौबा यारे यामना अफ पोलम ओनबा यारे हजि प्लास्टिक की ओनबा याइसि पॉलिथीनदगी पेट्रोल ओनबा यारे पेट्रोल लोइसिनबा यारे अदो केरोसिन लोइसिनबसु यारे डीजल लोइसिनबसु यारे अदो नतना चाक थोंबई गैस अखोइगी कुकिंग गैस ओइनो सिनबा यारे हजि तौइसि याबसि कानबसि हाइदि सिदि थोइबा थाउसे हाइदि अफब मखलगी थाउ ओइरिब्रा नत्रगना क्वालिटी से खरा हंदबा क्वालिटी ओइरा हाइबदि अखोइगी सि मरि लेनबा डिपार्टमेंटना हाइबदि येंगसिलकान मियेंग चंगाकांदा हाइबा थाउ मखल से अफब थाउ ओइगदौरिब्रा हाइबदो अंगता मियेंग चंगानिंगे सरकार साइडतगी मरि लेनबा डिपार्टमेंट साइडतगी चाखुलकपन मरम ओइरगा ngasi खुनाइदा प्लास्टिक ना पिरकलिबा सैथेंग असिबो मी पाइबदगे लैंगाकना प्लास्टिक फ्री जोल ओहेनबा थांगजलकलिबा खोंथांग असि लैरिङै चरकता फते हारिबा प्लास्टिक असिदगे अफबा पोचै कया पुथोरकलिबा सिगी मतंगदा लैंगाकना अहेनबा मियेंग चंगहोरबदि तुंगी मिरोलदा अचौबा खुदोल अमा पीबा ngamgani हाइबसि मयांगि फमदा थमजरी कैमरामैन लाइसरम डेरिक मैतेगा लोइना पाउदम जरिबा याइफबा मैते टाइम्स ऑफ मणिपुर खोदरा Disabled person singna lengak mateng laina fangnaba document sing chumna sembiu haina kumbi kendragi MLA S Bira singna haikre wafamasi wangu naudakong community holda Society for Disabled Person STP na sinduna ngarang pangthokpa nongmagi oiba awareness program kam scheme for the welfare program of disabilities certificate ki thoramda haikibani MLA S Birana makataraduna certificate sing sembada ming leifam chahi amadi bank ki detail sing chumna menbiu madu lan madagi lengaktagi phangdaba mateng kaya phangba ngamdana leiba kaya yauri missing yam khalakpana blind school masing yam khathanaba wafam lengakta pukhatlagani haiki district ki amko mo block ki oina leiba block ki amko mo koi kendra ki oina thammaga blind school singse adu oiba taragadi blind school singsta tamakwa chhatra singdo chhatri singdo madu mit udabo oiragaso maha MA pass tauba yadori bani IAS prakha thabe yadori bani moisina se adana masugumba school se mase ha government ki site ki su ha propose taujage Thauramadu Kumbi Kendra MLA Sanasam Bira Singh, District Social Welfare Officer DSWO Bisnupur, and Jyotis Singh Kumbi Kendra Progressive Farmers Association ki President Sanasam Dinesh Singh, Wangu Boroyangbi ki ex Jila Parishad member A Brozen Singh, Kuntramatoi Shuba AR Kumbi Setapur Post ki Captain na Athoiba Mithunglen Singh Oina Saruk Yaki. Akhang ahai kiana disabled certificate piraba singna lengaktagi loba yaba mateng singi maramda wangangki Sekmai Kendragi Manung Chanba Khurkhulda Laiva MS Haikam Indian Service na sindurangasi Bharat ki Prime Minister na haudokiba Swachh Bharat Mission gi makhada yumthong khudingmakta chakthong gas phangan gadabani haiba pandamda imung chanipan ga kunda Ujawala gas scheme gi makhada LPG gas kusinakre Thauramadu Chief Guest Oina Saruk Yakiba Sekmai Kendragi MLA Haikam Dingko Aikoi Khudingmakna Laina Tina Chendarba Kunai Ama Oinadaba Yumthong Khudingmakta Gas Jenaduna Afaba Nungsit Nungsa Marangkaina Fanghanba Tangai Fadaba Matam Oire Haike gas connection free gas connection अलग स्कीम वो करने को नहीं जाना अभी प्रधानमंत्री ने जाना स्कीम से अगर मसीकी खुलों जावे से मसीक दही अपने लेकाई दे रही बा उन खुलों के लिए बा इमाइबल से मसीकी खुलों जावे से 2020 भावदा
ꯃꯁꯤ ꯑꯦꯛꯁꯇꯦꯟ ꯇꯧꯈ꯭ꯔꯦꯅꯁꯨ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯆꯞ ꯆꯥꯅ ꯂꯧꯕꯤꯍꯧ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ MS Khurkhul Indian Service ki proprietor W Lamnganbina Maikhu Marakta Chak Thongbagi Hainabi Thadoklasi Lu Nanba Khungang Ama Oiminarasi Ariba Matamgi Chatnabi Thadoktuna Bharat Lengaki Anoba Khongthangda Mai Onsin Minarasi Haina Miyamda Appeal Tauki मिशन की मखादा बेनिफिशियरी स्कीम कया पीरसु टॉयलेट क्या सारसु सीजन नरीबा आई लुनाना थंद्रगदी अकोय केदवैबसु लुनानबा समाज अमा ओइबो आई के दायित्व तो मसक खंबीरगा आई के थौदाक तो लोबी लौसी आई वसक्सी ngasi हाइबो दुमिसिदगी Lamdam asida thokliba thokaningdaba thodok kayagi warashin puraknaba hotnaba matamda haurakliba mahairoi kayada aikhogi puwari gi tangkak kaya mamuttana khanganba mathau tai haina sarkar gi executive member leisangthem lamyan mana phongdokre ngasi sarkar amadi AIMS na sinduna Imphal College ta marirak suboina pangthokiba state level debating competition ga mari leinana lamyan mana lamdam asida thokliba thodok wathok kayagi warashin lengakna loishin mangamdana leiba asi ngasi gi miyor na puwari gi tangkak kaya kaukhibanani kaukhroba puwari gi thodok kaya nauhongnana khalhannaba matamda thokliba thodok kaya warashin purakpa ngamgani loinana haurakliba naha kaya na puwari nainaba kaugumsi haiki मर्जर की साइन तौर पर स्टेटस खंगन हंदकीबा मसिना मरम ओरकान अखोय क्राइसिस मैम अमुक कन्फ्लिक्ट मैम का थोलकपा वखल की कन्फ्लिक्ट मैम का थोलकपने मनम अदुना ngasi मिरोलना हाइदिबा प्री मर्जर पॉलिटिकल स्टेटस करिनो मसिदा अखोय हंजलबा तारगदी अखोय द लेरिबा इशू सिंग से अखोय सोल्यूशन पुरकपा यागद्रा नत्रगा इंस्ट्रूमेंट ऑफ एसेसन की मखादा फ्रेमवर्क मनुंगदा अखोय की ओइबा तोंगानबा अखोय स्पेशल प्रोविजन अमका इंडियन कॉन्स्टिट्यूशन हापलगा अखोय की पॉलिटिकल अमरी टेरिटोरियल राइट सिंग से मसि हेना लेहलकपा तारगदी अखोय सोल्यूशन पुरकद्रा हाइदना अखोयना खंजबगी वफम दुने मनम अदुना सरकारना लिसांग सिना असुगुंबा इवेंट सिंग से निंगसंगा लाकपगी सरुक अमो ओइना हौजिक सेप्टेम्बर की तांग 19 से मसि मणिपुर इंडिपेंडेंस डे हाइदना अखोय पांगथोक सगनी Jiribam BJP Mandal gi President Oiramba P Rakeshwar Singh Apokpa Pukhrambam Kasi Babu Singh Gokhal Jiribam na Silchar gi Gungur Medical College and Hospital da masagi anabana maram oiraga ngarang leikhidre mahakna leikhidabada ngasi Jiribam BJP Mandal na awaba phongdokhibaga loinana mahaki thawaina mapugi khuyakha da santi da leirunaba mapugi mafam da thauniki Laikhidraba P Rakeshwar na hinglingai Jiribam BJP bu mara chethanbada achoba thodang laurami Laikhidrabagi imung manungna saruk yari haina mandalgi asigi cherol amana hairakli Haukiba chahidagi India amadi Myanmar ani punduna haudokhiba Indo Myanmar Cleanliness Drive ki makha chatharakpa oiba naksi ngasi ayok border town more gayumthang nana leiba Myanmar amadi more ani gi tainabada leiba border pillar number 73 amasung 79 ani gi marakta leiriba no man land da lam tu sengkre ngasi gi lam tu seng basida more ADC more STO more nifum doishuba Assam Rifles asigi commandant Sumit Sud amadi mahaki officer sing yauna more da leiminariba tongan ba jati kayagi public leader sing mapum oina thodang loduna punna saruk yaki Lamtu seng badu da tongan ba JCB gari sing shenaduna amot akai sing lokthoki amaromda ngasigi lamtu seng ba asida hana Myanmar authority singapuna lamtu seng ba asida mateng pangminaduna khangan khrabasu Myanmar authority site gi official amata lakhidre Paugi source amagi matung ina tamu DC masagi thabak achin bama leibadagi ngasigi lamtu seng ba asida saruk yakhidabani hairi Tungda Myanmar official sing lamtu sing ba mafam da laktuna makata na punna thabak sing tongminabagi apamba phongdok padagi makata na lamtu sing ba lepki masigi matungda Tamil Sangam office ta Myanmar authority sing yauraga makata na atopa numit ama laptop nabagi mifam amasu pangthokre Swachi Bharat Mission gi saruk ama oiriba Swachi Hai Sevagi Makhada Anma Integrated Development Association Aida Dimapurgi Masalo Shangama Oiriva Community Development Project Thamna Pokpi Bazar Board Committee Thamna Pokpi Amasung Ngangkhalawai Gram Panchayat na Punna Kusham Naduna Nongmagi Oiba Social Service Scheme Ama Thamna Pokpi Kaithelgi Akoi Bedangasi Pangthokre
Thauram aduda saruk yakiba Community Development Project ki Village Coordinating Committee ki Chairman M Romesh na social service asi miyam gi hakchang fana akoibagi fibam lu nanma leinaba pandamda pangthokpani makha tana miyam nasu lu nana thabada tengbang biu haiki Kumang khudimota lunana mayam thokna singwidna leina tina dagi kan thokna koi sia khaba healthy hoy samaj wellness hai mission sida sibu program social services hari ba CDPM di onang peke patel committee mission Prime Minister Narendra Modi gi humfu mapan suba mapok kumon gamari leinana kana leizatraba differently able oiraba amadi lairaraba imung singda igi mating pi nabagi pandamda ngasi RIMS amasung Jenims Hospital da nongmagi oiba blood donation amasung free health camp pangthokre BJP Tamenglong District na sinduna pangthokiba thoram aduda BJP Tamenglong District Enrollment in Charge ki President M Daniel na ngasi Kathokliba e sing asina miyoi kharagi thawai kanbada mateng oiragani tam asi manungda thabak phajaba thabak tawba khakta natana aikoi honorable chief minister Shri N Biren Singh na masada lukhraba e phau pithoktuna aikoi Manipur gi damakta kathokpa pitokpa asi Manipur praja sing tam mana tawriba thabak khuding makta public ki seba punchi sangna tawba hen na sangna chief minister tawba ngamba adu kumba blessing do pibibo oisnu haina ngasi gi blood donation ga mari leina na ai media gi thangda haijabani Hauzik paugi marak thana tenma break amaga muk lominasi Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi mahau kangla bada ngauroi daw kana bulai bagi kangla Canback Industries की थामाबंदियन कॉलेज वेस्टर्न गेट की मायूक नबद लेबा कैन एंटरप्राइजेस शोरूम की ओपनिंग सेरेमनी लाखलेब सेप्टेम्बर कुमाथोई लिसिंगनी तराग मापंदा पांथुक जरगनी ओपनिंग सेरेमनी असी का मरी लेना कैनबैक फोटो कॉन्टेस्ट अमसु थमजरी कॉन्टेस्ट असी आहान मना लुपा लिसिंग तरा अनि सुमना लुपा लिसिंग मंगा अदुग अहुम सुमना ना लुपा लिसिंग अहुम थमजरी सरुग याबनिंग सिंगना हाइब नुमिनेसी की पुंग मापन फावदा लेथो बिरगलगा कैनबैक इंडस्ट्रीज की कैनबैक अममम पायरगा फोटो सेक्शन अमा पांथुक जगनी हाइब फोटो सी कैनबैक इंडस्ट्रीज की फेसबुक पेज ता अपलोड तवरगा लाइक मसिंग ख्वाइदगी याम कंटेस्टेंट दा मना सी पिजगनी ब्रेक की मतुंगदा मयाम अमुकन तराम नोक्सरी मखाताबा पाउ पिजरी असम की दरंग डिस्ट्रिक्ट मिरोनबी मुस्लिम नुपी अमा पुलिस स्टेशन मनुंगदा पुलिसना ओट नैबगी थौदोक्ता पुकनुंगदा लैरिबा अंगांग सिखिबा यावना नुपी मनाव नुपी अनीबसु ओट नैखिबदा चेनबा नुपी कांस्टेबल अमा यावना पर्सनल अनी थबक्तगी सस्पेंड तौख्री मेघालय असेंबली दा अनिरक हन्ना यूनाइटेड डेमोक्रेटिक पार्टी UDP लेजिस्लेटर ओइरखरबा आइस ब्रोल्डिंग नोंसी ngarang Conrad Sangmana लुचिंगबा लेंगा की कैबिनेट मिनिस्टर ओइना वासक लौख्रे राजभवन दा पांगथोखिबा आइस ब्रोल्डिंग नोंसीबु वासक लौबगी थोरमदा मिनिस्टर MLA अमरी सिविल अमरी पुलिस की मकोक थोंबा ऑफिशियल सिंह सरुक याखी भारत की कोनुंग न्यू दिल्ली दा नागा स्टूडेंट्स फेडरेशन सिंधुना नागा शांति की वारी असिगी वारोशिन अथुबा मतमदा पुरकनबा तक्सिलदुना था असिगी कुनगा मंगादा नागा सिंगी ओइबा अचौबा रैली अमा चटनबा थौरांग तौख्रे रैली अदुदा न्यू दिल्ली यावना तोंगान तोंगानबा मफम सिंगदा लैबा नागा मियामनसु सरुक यानबसु अपील तौरकली
Chairak-sida BJP National General Secretary amadi Northeast amasung Kashmir gi in charge oiriba Ram Madhavna ngarang Nagaland gi Wakha town da pangthokhiba thoram amada saruk yaraduna hojik chathariba Naga Santi wari asi sungsoi soidana chatliba chahi asi gi aroibada sarukta warashan puraklagani haikre. Haukiba nong manini asida Bihar gi tongan ba mafam singda akanba nong chubata natana akak arau thokiba thodok singda braza tabana maram oiraga mioi tara nipan gi punsi mangkre kharana asok apan nangkre khudong thiba nanglaba mioi singi imung manungda state lenga ki maikai dagi lupa lak ahum gi tengbang pi khibaga loinana nong kan churingai cherakta labuk amadi lamhangda leitana basu miyamda khangankre. Ngasi ayuk phone kiba Manipur gi pauche singda kari maroi ba pau yaw kiba ge habedo mayam puna mutang khangminasi. Lamjingba Times. Chief Minister na Sports Infrastructure sengba sagali basing hakting na yang kre. Hockey Football Stadium Langjing asobge Astroturf December fawbud sangaragani. Chief Minister Arun ba paisa tana na bahona badage Transport Department ge Smart Card Project ki tender tobang amdre. Amju gi senfam lupa ama forward lana season akiba leite. Biswajit Driving License pibada section gadabani. Moirang SC MLA gi PA fare. Sangai Express Lamgi wahogda makhan khungi yum tara nipan hena mai thakre. Airport manungda satning khairapda sinmi nipan sokle. Chief Minister Driving License pibada section gadabani. Pongna form Chief Minister na Road Safety Awareness Program hogdokre. Traffic Police hingnabagi gari fagat panate miyam gi punsi kanduna himinana bagini. Chief Minister Viren yu thaklaga gari thogduna lakpasing faba hore lupa ama lupa koti humudra rong gi traka kona na fare. Journalist Pension Scheme gi fund lana sizina ki belaite punna famina raga wakhal tamina ba yagane. Biswajit NRFM na September 18 da pung 13 gi ban laukthokre huyen lan pau Union Cabinet na e-cigarette ban tawda ayaba pikre. Makhanda yum kya mai thadolom kiba thogdokta senaba sing fana na bakana honari. Chief Minister Driving License pibada official singa section gadabani. MLA Sharachandra gi PRO boyai vigilance na fare. Rekha Mihat Laikhidravigi mabung na file tawrakiba petition high court ayaba pikre. Naharol gi thogda Chief Minister na sanabung sengdaliba mafam singda satuna yengchinkre. Makhan thogdokta senaba sing police na fan honari. N Viren Arun ba paisa tana na bahona badage Transport Department na tender tobang amdre. Sana Leiba MLA Sarachandra gi Personal Secretary Boyai Vigilance na fare. BJP Moirang Mandal na total shutdown tauri. Wakat mi famkre. NAF na crore humudra rong gi mayai kabadrak fare. Mahiroini futaret school boarding dagi chelure. Isel Express Jilaland da leiba ISBT da Road Safety Awareness Program pangthokre. Driving License pibada official sing section da mathau tai. Chief Minister Imphal Airport ki building ama ningkhai bada sinminipan sokle. LPG Transporter Association gi khongjang handokpiu. Court punna thengnamina se tengbang jage. Journalist की pension fund makada pensioner kunda khudong chaba piri. Biswajit Imphal East Jilla Parishad na khwaidagi fabagi mana phangle. Iraiba driving license pai dabagi fagalibasi migi punsi kananabani traffic police ki kananaba natte. Chief Minister sakhang dabasing na makhan khungi yum tara mai thadok lamle senaba sing fan honari lutto buda senaba mioi ama fare. Aroibada maroiba pau amukana pizari. Security Force ta landana bagidamak thorang tawduna thamlamba KG ani makhai lumba IED ama asoi ngam yaudana lawthoklaba matung pokhai hankre. Lainga ki Thauzal amata fangdabana Tamai Shaf Division gi manung chanba Khunfung Village Khunja Singh yumthangnariba Nagaland State ta tiningbagi apamba lehauri. Amadi Oza transfer tawkhibagi mayokta ngasisu Modern College ki Mahairoi Singna Education Yogi Office ta thomjinkre. Hauzik Faubagi di Times of Manipur nungtil gi pau matang asida loishinjare medeng tabiri basingbo amukana khuramjari.